Arambai News Guwahati da Maitilon gi pau tabari baseng pu yan han lumakta da chingangbam Sujitra ni na kurumjari. Huzing asigi samlappa mariba pau sing lobirase. Lagliba March 3 pangthogadoriba Majuli Baipol gi BJP gi Mirep ki ming ngarang laukthokrabagi matung ngasina AJP gi President Lurin Jyoti Gogoina party asigi Mirep oina Chitaranjan Basumatari gi ming laukthokre. Congress ka pullaga thadokliba Mirep asi Left Front amadi Raizor Dol nasu sagotkani hairakle. Adubu luribade Jonai da pokpa aduga Dhemaji da mamangi mikhalda Dr. Ranoz Pekugi makutta maithikiba Chitaranjan Basumatari ase Majuligi oinasu mapandagi pushilakpa imported mirepne. Local dagi mirep amata puthokpa ngamjiba karigino haina Majuligi micham miyam tanatana AJP gi luchingba kyanasu pendaba fongdoknarakle. Maragasida Congress ti Pibam Thina Maithigadabadu Ubadage Chitaranjan bu Baligi Haming Ohenbani Haina Minister Pius Hazarikana Amuk Hairakle. Assam Andolanda Sahid Oikibasingi Wafam Toina Panba AJP na Karimaram Gidamak Congress Kumba Party Amagi Mareng Banda Tonglaga Mikhal Thingnagadoribano Taseng Namasi Laibak Thivani Haina CM Himanta Biswa Sarmana Amuk Hairakle. Assam ki Rajya Sabha ki seat ani yamna thunamak hanglagani hangadoriba seat ani asigi manungda amadi AGP na phangani aduga amana UPPL da pibagi matangda makhatana khanakagine haina CM Himanta Biswa Sarmana khangalakhe. Ngasi Lakhimpur da Assam gi Nipan Suba Medical College CM Himanta Biswa Sarmana hangdokre. Lambiga Chamaga Humpuni Panda Chahi Kudingi MBBS seat Chama Legadaba Medical College Asigi Maming Lakhimpur Medical College Thonba Sina Kwaidigi Pakchai Hainasu CM na Haike. MRI digi Horoga Kudong Chaba Kaya Legadoriba National Medical Council na recognition Piraba Medical College Asi Ngasidagi Mahiroi Chamana Ming Chanbagaloina Classu Hokre. Dental College amadi BSc Nursing College amasu hanglagani yamna thunamak PG course su hanglanabagidamag che pisilagani haina CM na thajaba pk loinana Assam gi district headquarter khudingmakta medical college amamam thamnanaba honagani punna state asida medical college kunmari hangdokani su haike. Ngasi angakpa thogdoga moina Assam gi Dhekya Zulida chahi 13 khakta suribi Renu Kobi nupi macha ama Kamatada Kabokaiga Pung Animakai Hena Leminabagi Togdok ama Thokre. Kabokai asi mayamna koitan tanavada lotkibadagi mayamarakta cheliba renusu yumamagi kamanungda jensinki. Adubu kaasida kabokai asi leiramgani haiba mahak khanglude. Tungda phamung makhada kabokai leiba urakpadagi upumanungda mahak lotuna laike. Mapandagi thonglonsin kiba maramna mahak thokpasu ngamkhide asumna lawbasu ki makuta pairiba mobile da phone togodabasu mahak kirame adubu khanghaudana mamanabi amana phone torokpadagi mahak kasi manungda leire haiba khangbadagi mayam changduna mahakpu maipakna kanbangamkhe lagliba mathang chahi Ahumgi manungdadi Assam asi mapung fana drug free oiragani haina CM Himanta Biswa Sarmana ngasi haikre. Mahakna CM oibagi tha taragi manungda changsinkiba anti drug mission asida drug mafia lising ahumga chanipan taranipan phaki lupa crore chamri supna mangagi oigadaba drug fabata natana drug kamarinaba case lising aniga chani kuni thoisu panki masigi manungda chada marfutaragi de charsit piba ngamkre haire. Assam da ngasidagi COVID ki athingbapnamak lokthokibaga loinana chahi ani mamangi haibadi COVID mamangi matamadu amuk Assam da hanjinkre. School sing ngasidagi class pumbagi oina hangdokpa hokre. Face masks amadi sanitizer sizinagadabani haibagi akanba order amadi adumak thamle. School sing chayol gi sanitize togodabani loinana school sing da thermal screening gi thorang togodabani so haire. Online class na tandana halaba mahairoi sing ngasidi harau nungai baga loinana school karak nakhe mamanaba singa unajaba phangbada harau nakhe nakalamaromda ngasidagi Assam da gym yoga center shopping mall amadi cinema hall na chingba akaknaba capacity da athingba mata thamdana hangdok nakre panbayai India da COVID ki athingbapna mak lokthokpa ahanba state Assam na oide.
Lagliba March Tarukta Pangthogadoriba Assam Municipal Mikhalda Kasar District Lakipur Municipality gi Ward number Taragi BJP Mirep Singhi Ming Laukthorkibaduda BJP Lakipur gi founder member Oiramba Amadi BJP gi Damak Maroiba Thodang Kya Logduna Lakiba Pulertol Laiba Amit Das ki Ming Yaurakidre Amit Das Awang Nungpok Bharat ki oina ABVP gi leader ama oibatanatana achoba leader amasu oiribane BJP की दमक कथोकपगा लोइनना थौदांग क्या लौरिबा मिशक अमसुने फुलेलतोल वार्ड नंबर 3 की मिरेप ओइना BJP दगी टिकेट तानरमखे माकी मिंग यारोक्तबा सिदा खोइसाउनरबा अमित दास अमदी माकी लोइनबा BJP की वर्कर यांखै हेनबना होकिबा नोंमाइजिंग नुमिकी नुमिदांग पोलापुल राजीव भवनदा BJP थादोकलमलगा कांग्रेस चंख्रे थौरमदुदा अमित दास सुशांत दास न चिंगबलु चिंगबा कयासु कांग्रेस चंखी मखोइबु तरामना ओपगी थोरमदुदा कसार डिस्ट्रिक्ट कमिटी की एक्स प्रेसिडेंट प्रदीप कुमार दे एक्स MLA डॉक्टर रूमी नाथ एक्स मिनिस्टर अजित सिंह लखीपुर म्युनिसिपल इलेक्शन इंचार्ज थोइबा सिंह लखीपुर ब्लॉक कांग्रेस प्रेसिडेंट MR खान अमदी पल्लवी सिंह यादव न चिंगबसु सरुक याखी ngasi Purit Sabam Kalachan College Singerbonda District Legal Services Authority Kasar Silchargi Paralegal Volunteer Oriba Potsungbam Rajendragi Lamjing Makhada College asigi staff singa kusamnaduna Wildlife and Environmental Laws and the Indian Wildlife Protection Act Inglesingamaga Chamapan Humbudrani Thoigi Matangda Nongmugi oiba awareness program ama pangthokre Hariba Thoromasida Resource Person Singoina, Muzibur Rahman Chaudhary, Forest Ranger, Jiri Ghat Division, Amadi, Yumnam Nadia Chan, Retired Principal na Environment Forest Laws, Amadi, Wildlife Protection Act, Ingisingam Gachamapan Humbudrani Thogi Maramda, Wafam Kyatham Ki. Potsangbam Rajendra, Paralegal Volunteer na Thoramasi conduct tauki, Amadi Lamdamasigi Oja Singh, Amadi Ahal Laman Singh, Mathang Sitna, Chankramayum Mohan Singh, Professor G. Narahari Sarma, Kaisam Birendra, Yumnam Mani, Laukham Mangi, Usam Chauba, Kumar Singh, Loidana, College Sigi Oza Singh, Ingudam Nilbir, Dema Khan, Kemamayum Nomita, Arambam Kavita, Kangembam Loinaba Amadi Mahairoi Singsu Saruk Yaki Haina College asigi principal Ingudam Nilbirna Kangalakle Handa Kasargi Dholai Delaiba Masel Mabai Thokpa Kaisam Pravin driver bu Tamthina Hatlaba Matung Hinghoriba Mabai Nipena Hatpani Haina Maral Sizilaga Aizolgi Jailda Judicial Custody da Nipena Lairingai Otnaiduna Hatlaba Matung Masa Matomta Suicide Tobani Haiba Thong asi Loktunaba ama Yaurabra Haina Chingnaningai Oi Mizoram Lengakna humanitarian ground amadi community sing lay minariba sigi thak asi usinadana laishin basina awang nung pokta lay minariba purup singi marakta nungaina daba thoklakpa yaba phibam da lakpa yana laire haina UCM na hairakle Manipur Lengakna asengba langla langjil puthoknaba hotnabada mateng pangbinaba haizari haina UCM gi IPR secretary laisemba lamabagi cherol amana khangalakle Scheduled Tribe Demand Committee Manipurna Thasigi Hokiba Tarani Thoidagi Lila Singh Khonang Khongdagi Horaga Mafam Kayada Street Corner Meeting Kya Pangthoktuna Laki Meeting Pangthokpage Ayaba District Magistrate na Hokiba Mapanda Pirakiba Adudana Thasigi Kunmanga Fauba Pangthokpa Yagani Palaga Hokiba Tarahumdoi Numidangda permit asi cancel taure haina ai biche tharakiba sina lebagas ibu kaningda bamyoi singna he na masing yamna leirabra haibagi chingnaba leire haina convener Laisram Romes Maitei nangasi ima kunthokan bida pangthokiba mifam amada pendaba phongtokhi Lamdamasigi aiba aibi singi larik phongbagi thoram singda tongan ba layekpa film isai drama dancer amadi atai makhalgi art form singi artist sing yahonduna miyamda larik adugi paujel sandokpada chauna kanaba pigani thajai phongliba larik adugi wari sing adu tongan ba art form sing da sandoknaba honabada thodang yaminasi haina social welfare department ki director ngangom uttamna phongdokre Wafamasi Patriotic Writers Forum Manipur na sinduna hengang chingda leiba Marjing Polo Complex ta pangthokiba forum gi president Nauribam Khambaluang na iba Marjing Sanamahi gi Sayoni haiba larik phongbagi thoramda athoiba mithung oina saruk yaraduna phongdokibane ngasigi thoram aduda Sobita Mongjamna thoram mapu Konjengbam Dilip Singh patron member amadi Pangambam Ranjit Singh chairman Manipur State Cooperative Bank anina akhanaba mithung sing oina saruk yakhi
Lairiki maramda Dr. Sanasam Navadip, editor Khori Ihulna Wangangki. Thoramasigi Nungioiba Warol Forumgi Secretary Rakesh Nauremna Thamki. Larigasigi Aiba Nauribum Kambaluangna Ibudo Marjingi Maramda Lamdamasigi Miamda Paksana Kanganabagi Damag Larik Asi Iduna Pongdok Jabani Haiki. Manipuri Sahitya Parisat Meghalayana Sahityam Sung Arts Kilamda Saknaraba Miyoi Marida Tongan Tonganba category da award pinanabagi damak khankre. Irungbam Basantada Sahitya Ratna Kaisam Priyo Kumarda Kavya Bhushan Thingbaizam Bipin Chandrada Sangit Bhushan Amadi Changamayum Ibopishakta Sahitya Sevak Award Piragani. MSPM na Punga Heritage Silonga Kusamnaduna Ahanba Dr. Kamal International Award English Singani Kunithoi Bangladesh Tagi Saknaraba Aiba AK Seramda Piragani. Hariba Manasing asi Lagliba March Ahumdagi Taruk Fauba Shillong the Pangtokadaba Parishadasigi Tarataret Suba Chehigi Mifamga Iroinana Ahanba Dr. Kamal Shillong Literature Festival English Singani Kunithoida Kushinagani Haire. RJDगी लुचिंगबा लालू प्रसाद यादव लुपा करोड़ चामगा कुंट्रामापनगी सजिक लेबगी वाथोकी मंगासुबा केस की वायलदा ngasi रांची की CBI स्पेशल कोर्ट ना मरा लेरे लाउथोरखरे लाग्लिबा फेब्रुवारी 19 दा मसिगी चेराक्सु लाउथोकलगने पनबा याय महाकना बिहार की CM ओइरिंगै सजिक की सेंजा थुमजागी पुन्ना लुपा करोड़ चामापन यांखैगी वाथोकता केस मरीदा मरा लेरे हाइना लाउथोख्रबगी मतुंग ngasi मंगासुबा केससु महाक अमुक मरा लेरे हाइना लाउथोरखिबने लालू प्रसाद यादव हौजिक बेल लेरिबने लालू अमदी अतै चेनबसिंग असि कोर्ट असिदा लाखे कन्विक ओरबा RJD गी लुचिंगबा सिना हायर कोर्ट वकलबा याय हाइनरी काइपता लेबा इंडियन एम्बेसी ना ngasi यूक्रेन दा लेरिबा इंडियन नागरिक सिंग मरोइना तंगाई फदना लेतबा यादे हाइबन लेतबा महिरोइसिंग खरनिगी ओइना यूक्रेन थादोक्तुना चटकिनबा खंगहनख्रे लेबागासिदा लानगी इरांग अमदी तंबंगमदबगी फिवमसिना मथौक तारकपदा खुदक्ता मखोइगा पाउ फाउनबा ngamnanabagidamag इंडियन सिंग यूक्रेन की करंब मफमदा लेरिबा करी करी तौरिबा हाइबदुसु एम्बेसी दा खंगहनबिरकनबसु हाइरक्ले पनबा याय US नदी यूक्रेन दा लेरिबा मखोइगी एम्बेसी थिंगजिलगनी हाइखिबगा लोइनना अमेरिकन मचासिंग यूक्रेन थादोकनबसु हाइख्रबने मरगसिदा रशियाना यूक्रेन साइड तगी लानमी खरा हंदोखनख्रे अदुबु हौजिकसु ड्रिल दी अदुमक मखा चथरी असिगी सुमथकता लानमी कया यामना हंदोख्रबा हाइबदुसु पंदे अदुगा थौरांग असिनसु उंखनबा हंथा हल्लब्रा हाइबदुसु मयेक सेंगना उबा फंगद्री नाकलमरोमदा जर्मन चांसलर ओलाफ सोल्सना प्रेसिडेंट पुतिनगा उननबगिदमक ngasi मॉस्कोदा थुंख्रे यूनियन मिनिस्टर ओरंबा अश्विनी कुमार ngasi कांग्रेस तगी रिजाइन तौख्रे पार्टी असिगा लेनरकपा चही 93 की मरी ngasi लोइसिनख्रे ngasi अयुक महाकना कांग्रेस चीफ सोनिया गांधी दा माकी रेजिग्नेशन लेटर पिशिनखी कांग्रेस असी हाना ओरंबा पार्टी अदु नत्रे पार्टी असी लुचिंगनबगिदमक ट्रांसफॉर्मेटिव अमदी इंस्पायरिंग लीडरशिप लेट्रेसु हाइरखी ECI की रिपोर्ट मतुंगिना इंडिया दा मीमा नद्रबा वोटर सिंगी मसिंग असि उत्तर प्रदेश ना ख्वाइदगी वांगी हाइरे हंदकी असेंबली मिखल असिदा मीमा नद्रबा वोटर सिंगी मसिंग चादा 13 हेंगलखी हिजाब की वाथोक नेमथद्री सिगमोग डिस्ट्रिक्ट लेबा गवर्नमेंट हाई स्कूल की क्लास 10 की महिरोई 13 ना क्लासरूम दा चंगद्रिंगै ममांग हिजाब लौथु हाइबा यादबदगी स्कूल चंखिद्रे ngarang thaukaaba numit ozana makhoibu classroom da changdringai mamang hijab lokthoknaba harakpadagi mairoi sing asina secondary school living certificate preparatory exam su thakidre school na muslim nipi macha sing hijab lokthoknabagi damak tonganba kama sin langduna thamki adugi sumathakta public instruction gi deputy director masamak school asida laktuna nupi macha sing asibu dress code ngakna chatnanaba kanna themki अदुबो मखोइना याबा कौबा लेखिदे महिरोइसिंगना क्लास तौदबसी स्कूल असिदा नते कोदागुरु डिस्ट्रिक्ट लेबा कर्नाटका पब्लिक स्कूल की महिरोइ कुंट्रामुक्सु हिजाब लौथोकनबा हाइरुबदा क्लास यावरमदना मयुमदा हनखी असुमना कर्नाटका दा हिजाब की वाथोक नेमथबा लेट्री स्टेट असिगे तै स्कूल कॉलेज सिंगदसु हिजाब दा अथिंगवा थमदनबगी प्रोटेस्ट कनखलक्ले अरोइबदा ngasi की तेंतक पामरोइबा पाउ खरा
Assam lengakna state asigi culture amsung tradition ga chanadaba tongan region amadi khungang singi ming amuk hanna nauna thonnabagi warep Assam lengakna lore haina CM Himanta Biswa Sarma ngasi lauthokre samna Guwahati gi kalapahar asisu maming onthoklagani haire Assam Police na Telangana gi CM K Chandrasekhar Rao gi mayokta army da wahang hangbagi damak case ama register tawkhre Guwahati da yamna thunamak anisuba roadway amasu thamlagane masi Kamakhya railway station amadi Kamakhya mandir samnahangani haina CM na haiki Guwahati tea auction center da atopa record breaking mamal da cha yonba ngamkhre Assam gi Dibrugarh district ki cha bagan amana puthokpa Nahor Chukbari Golden Pearl tea kauba akhanaba khudna semba cha si ngarang kg amada lupa lising marfutara mapan ga chamapan marfutara mapan da habidi lupa lakh ama yogodaba lupa amakhak watna yon bangam ki Congress luchingba Rahul Gandhi Manipur ge assembly mikhalasigi vote khombagi oina numit nini gi khongchatta Manipur da chatkadori lagliba February 18 amadi 19 da Manipur da Congress ki oina mahakna vote khomgani Meghalaya gi CM Conrad Sangmana Lal Hawlup HNLC na Santigi wari sananabagi hairakiba dugi matangda khananabagi damak New Delhi da yamna thunamak chatlagani haire Meghalaya na sahida madi khanana soinairaba lanmi singi oina lupa lakh 15 dagina kun fawgi ex gracia pinanaba lengakna lauthokre handakta NPP na luchingba Meghalaya gi MDA lengakta changkiba Congress MLA manga AICC na Congress tagi tanthokre Tripura gi CM Biplab Kumar Dev numit nini gi khongchatta February 19 dagi BJP gi vote khomnanabagi damak Manipur da chatkadori Tripura gi hanagi CM Manik Sarkar na Tripura da BJP na panbadagi hauna haukiba chahi mari asida CPIM gi member kunmari hat claim torakli Tripura gi freelance pointers Suman Bhattacharji lemjaningai oiraba presidential artworks gi damak khalakre award asigidamak khanba ahanba awangnuk poktagi painter oiri Suman Bhattacharji Punjab ki actor amadi social activist Deep Sidhu ngasi Delhi gi manak nakna Maneshwar highway da thokpa lambigi accident amada laikidre mahak farm logi mayokta lomi ihaubu makhau pongna sogatkhiba amadi Red Fort ki hingsagi thogokta chenaba misakne Haukiba pung kunmari asida India da COVID ki anuba positive case lising kuntaret ka chamri supna mapan phangki chahumga niphutaret na COVID namara moiduna laikide amade Australia gi khwaidigi masing yamba state New South Wales ta hena phaba working condition gi davi toroduna nurse lising kyana strike chathakre nursing asina tolop hena yamba tolop hengat hanaba loinana anaba amadi nurse ki masing da hena balance lehenabagi wakat thangalakle ngasi yana di Arambai news Guwahati da maitilon gi pau sandok chaba matang sta loisin jawga loinana tabiri pasing bom kasu hanna kurumjari